Hi, here comes again with an interesting topic. Madudi kaino hai kanda aikhoi miyoi ba si karigumba khoi eyebrows means pisum si yorom da bataragadi kari oiramgadagi haibana myana thamjagadori basi mayamna bhavna saraga haibada khanbada chumabung adum chumagadaba ngakta eyebrows si gi mathau karino lorana masi yaudragana kari oirakpa yai haibada mayamda samlana thamjage mayam loi fodum munna tamina si aikhoi miyoi bagi barakta lesha pakhang nungshibagi yul faunaba sigi manungda sangdaba yadraba si mitsi asini mitsi sida kari mutarkar lei hena sangkholava ama oinana bhanabada pishum means eyebrows si yamna darkar oi maramaduna ngasigi topic sida mayamgi mapabda thamjagadori basi asuk ningthina tangai phadana mapu man sembiramliba pishum asi yaudragadi kari oirakpa yai yauramlibasina kari maramgino aikhoida kari kanaba piri habadu mayamda samlamna thamjage loifodumiyang taminasi ahanbada thamjage madudi aikhoi pumnamna khangi madudi aikhoigi eyebrows haibadi pisum asina tawgadoriba ahna mathawasi protect our eyes asine protect our eyes asi soi soidan oigan mayam su sung soidana yaning laukani matau karamna leiriba khoigi mit ani asi hairiba pisum asi yaudragadi akhoina rainy season or any ising ama khoigi haksang sida shower tawa matamda tarak iba ising likla marik sing asi pitta changlakpa yai lorena masi khakta natana khoi miyoi bhaibasi humang sweat thoklibani yamna salty oiba liquid amani kariguma mit asida sangkhiba taragadi irritation hainadaba kaya ama sungso soidana pirakani sibu ngak thokna nabi damak maru oina khoigi eyebrows ani asi yauram libani khudamoina rainy day matamda khoigi kokthak sida tarakliba nonglik sing asi pisum masina nakanda drain tawduna budhaduna side chick lomda chalhangi doribani adunabu ekhoigi pisumda hauriba hair sing asigi hauriba hofam side sing asisu niyom chumna nakanda puthokduna semlam libani ani subada ekhoigi hairiba eyebrows asi yaurambagi kanariba amana masina ekhoigi express emotion piba ngami nokningba akiba ashauba asida singba hairiba emotion sing asi ekoina express taw matamda pisum asigi daita yamna sauna leram adubu study amagi matung inadi ekhoigi leriba ipa ipu haibadi ancestors sing sidi makhoigi eyebrows asi could not move lengba ngamalumdi adubu evolution gi matung ina evolution asum gradual evolution lakpana maram oiraga tapna ekhoigi pisum asi yam ka hena great extent oina ekhoi move tawba ngamlai asumna flexible orakpa sina ekhoigi emotions soundingba nuaitaba akiba langtaknaba asina singba kaya sibu express tawna hona matamda pisum asigi daita yamna sauna leri masina number 2 da thamsi ahum subada masina eyebrows asina mioiba ekhoigi facial asi recognize tawba ngamhale mioi amabu sak khanganba masak takpa ngami masidasu study amagi matung ina scientists kharana study tawgadoriba aduda participants khara thamlami haiba participants asing aduda makhoina celebrity kharagi pisum lauthoklaga makhoida show tawrami maduda yauriba anamba participants most of the participants na could not recognize their celebrities faces haibadi pisum yaudraba celebrities sing adu recognize tawba ngamlamde masina takpadi our eyebrows play an important role in our body haibasi mayamda thamjage mayamna karigumba interest lebi taragadi makata video sing lanthok serake mayamgi apamba topic sing adu comment section da thambirangun haibagi thajaba thamsari